Mathang Sri ki NPF ki after Manipur Parliamentary Constituency ki candidate Obiriva Oja Dr. Lorho Fozeda Lachage Ozagi Maramda brief bio ama Mayamda Thambiro Han Base Adugi Matunda Ozana Karigidamakta outer Manipur Parliamentary Constituency ki Mirep Oribano Haviki reasons why you are contesting this election Aduga Karigumba Mikal Semai Pako Targati Pol Semai Pako Targati Kari Kari Maruipa Tabgi Hadram Yam Bidam the Kanbi Bagi Habs Tambios. Yamna no Gajere. I have see campaign trail the Arab the Krachaluba the Makta Kedang Ting na Yorokle. Madu Yamna no Gaje Mayamgi Mashumba program Sisille Raga MP or Gadaruba Mishaksing Si Pajana Kangbi Raga Mayamna vote Habi Tadabibiana Nabigi the Makta Nasi program Sinjay Nakali. I have Kiming si Dr. Lord Hope Foze. I have see Mao the Guinea 48 Mao Assembly Constituency ST whether they represent our company. I have na Laiba Mapamasida Maru in a luxury body. I have si Chingmi Amani Madubo Naga community represent our Haraga. I have na vote sida lepsa gehna lakchabani. NPF haibisi mayamna ashmaina ui yamna communal oiba party ni masidi yamna partisan oiba nagagi damak ngakta oiba party ni maduna NPF the le puragadi maitei natraga kuki chinzo group kangbu dagi masi vote sip hangaroi maduna NPF the di tawbirunuda atopa party national party amadagi tawbiro maduna khwadigi phagni natraga independent oraga tawbiu na hai madubo ahakna NPF khallubasidi achumbada lep kadabni ahakna ahaki identity si lot luragadi karamba mongda ai migi mamangda achumbadu haiba changbangam bigi phiwam dale le kadagi hana ahakna NPF the lep kinen haje ahaksi naga amani Naga amagi apamba naga amagi vision naga amani amana tauning ba habisi adumaina lay jarabani maduda nagagi phatta basulay ashon basulay ngamda basulay madumaina changjare harga mayam prajada appeal tawbukanda maitei amada changchale maitei duna aibo bhab tabiragadi maitei gi ashon basulay ngamda basulay akan basulay mahaki vision lay mahaki aspiration lay Madusho ahakna shu bhapta bire haragadi ibani ki marakta difference kari gumba kharale jabata sho madusho across the table nainare haraga madu chamthokna ba clear tawbuya na bigi phibam do madu gi tanja do lauge han ai lak chabni kuki chin group kangbu de shu madu ga chamane ahaki aspiration do nahaki aspiration ga laina khangbire haragadi Madu aragadi akoina amana amabu bapta biba habisi lakani habisi ai thajabagi damakta aigi identity lot loy ahaksin nagani naga amagi aspiration laina madugi phibam da arot pa laitana adumaina changsil leraga mayamda appeal tawgini hana ai lakchabani achumbadu da lepa matamda achumbaduna akoibo kan bigini achumbaduna akoibo mangthana chathan bangam gani Hek achumbadaki Taidokpa matamda, Aranbada changi, Aranbada changubo matamdadi, Inkta taptaba habisi, Amatalero habisi, and at Hajabigi the Makta, Ahaki identity, Lord Tabida, the Mina Changjaki and a lakpani. Mayamna, Masigumba, Akogi Iramdamda, Inkta taptaba habisi, Lehaninga Haragadi, Achumbadu lepsi, Achumbadu canbio, Achumbadu canbi haraganaki vote, Tadabi bataragadi. Achum baduki mapana akogi lamda masida joy oiba habisi lakni maduna manipur si ingta daptha hange haragadi joy oiba mapam or hange habitaragadi achum bagi damakta vote thadabiyo habisi ayakna hajabni madugi mangana madugi mapam da aina mayamda lakchabni karigumbada manipur ki prajana jati bijapti khaidabida masigumba Thajare haraga, Maduda Changsel laga, vote Chipiraga, Ahakpo, Noigi, Mirep Ama Oina, MP ona Parliament target Pamatamda, Ahakna Lepchagadaba, Ahakna Towning Ba, Adegi Taujage, Hana Lakcha Bahabisidi, Akogi Manipurgi, Lamda Masida, Yamna issue
थल्लगा लेरबनी मीगी पुकनिंग चाकपा मीगी पुकनिंग सोकपा अखोइना पामजरगसु अपाम्बदसु हाइजबसु ngamdaba wakhansi leiragasu ngangthokpa ngamdaba madugumbagi khonjel ama oina madugumbagi step to ain hakna laure harga represent bidaba mioi singdamakte representative oina aina delhi da chalak mayam gi voice khongjel do daure harga aina parliament da laujage hana changjabane akoi gi manipur gi oina yengba matamda akoi gi hana yengasi border degi akoi border si da mina sumaina changsil le harga akoi gi border si mathang sumaina encroach tarok matam masida masi si nuaitre hana adoi da leriba local ki kambu duna nuaitab da yam phongdokre madu phongdokpa matam da madu gi makhon do kanana tabigani mafam da challaga india gi achumba mafam da leiraga de hawkhiba matam yamna chahi mamangai dagi border pillar yung khiba makhai do karigumba lengo bataragadi maduma achumbagi phibam da akoina changsil leraga chumthokpa habisi akoi thautai maduda lepkani hana lakchabani hojik matam asida yengba matam da akoi ramdam da citizenship amendment bill sisu yamna ihona chatkhiba tha kaya marom gi manung sida akoi gi manipur da ingthabasu leramde citizenship amendment bill si pangthokni na tawba matam da India mainland India gidi kana baleram bayai madubu akoi north east India da akoi swada leriba mi singdesna yengba matam dedi masi yamna communal in nature na ui madu oi bataragadi madu amendment bill si ma hekta pass tawba matam da akoi swada hajojik tigi akoi gi matik chaba phangdadana sumai leirena khallaga feeling of alienation feeling of exploitation masi leiraga leiba matam masida marginalized tawre hana khallaga leiba matam sida mayam duna lakchil lehraga overwhelm tawraga akhui issue mayam sesu moina yotchen kiba Tripura is a good instance madugumba phibam da lakane haba akiba north east ki kambu na khaliba masi yamna chumgre masi kana na lepigani mp oragadi madugumba da akhoina India awang nongpokta leriba kangbu sikidamakta protection pinanaba mayambo sumaina khomjilaga lobby tawraga masigi bill sidi minority singidamakta natraga marona awang nongpokta leriba Indian gi kambu gidamakta aphabanate habisi khanghal lehraga koina madudu obstruct tawgni habisi akoigi lepjabani Armed Forces Special Act masidi hydra kuchuyare akoine chahi ka marom masisi lauthok biu na law dun leirabni tabidre hojiksu aigi marup hangkat bawno so hijackre masigumba matam masida matang asida kanane first initiative to lapham thokpuno lawgudaba mioi singduna ahanba initiative to lawbutarabni madu lawna na bagidamakta appropriate authority dubu lawna na bagidamakta madu akoi ihakna MP ona lei bataragadi madu mafamda initiative to lawguni madu on the floor of the parliament masigumba draconian or ba law taina chalambado hojik chatpa yadraba law madugumba lakthokna na bagidamakta anti people anti human oiba masigumba law sima lakthokna na bagidamakta ihakna yamna kanna lawjagni habisi ihakna lepjabani atopa issue yamna sulai madugumba issue dunadi matam ge oina aina people's representative oina leiba taragadi mayam da hangaga people's need people's issue those that are hurting the public madumad lauraga manai oi ama oina MP ama oina noigi makhon da tare raga noigi represent taraga ai hagna delhi da madu issue du pakhat kene habisi aina thamjabani Thank you so much Uja Lorho mathang se khoi thorumasigi discussion when yobiriba editors ahum president ahum maruina all manipur working journalists union ki president oja president ngomam EGM ki president oja khogen rokom ram amadi manipur hill journalist union ki khoi president obiriba khoi oja ramkung ahum dagi masigi khoi candidates sing phondo ki wapum sing asida tabiro matung da maruina khoi manipur ki adu outer Manipur parliamentary constituency asigi miyam ki interesting issues sing asi we candidates sing asina phondo ki wapum sing asida
ayah mana loi touch tawraga chatpi ena khanbi bara kari observation lebi erga kari ba question lebi erga su candidate singdu da question amam thambiro na ba ahan ba sai waja project ningom bada lak chagi was Thank you, Ras. Ngasi all my editors guild sindna pangthok lipa yamna maru oipa know your MP candidates haipa aikogi outer Manipur parliamentary constituency ki mirep ona songthok piriba tongan ba party singi aikogi lusing basing makoibu aikoi miyamna masak khamgi asimba yamna maru wa thoram asi dasar yapa di begitu I have na aham mutata organizer oi piriba editors skill Manipur botham perform sari loina na hosi phobugi bana lengpi raklipa hosi thorom asta wangang bikrapa respected candidate Manipur su aina ikai khunu utsari loina na ai pegi ngasigi audience oina lengsing bidipa tongan ba workshop live ki lengpi diba lakpi diba mayam punam isri isal imai pel pergi merumah pang kai punam su ini kai kuno utsari yang nanungai ngasi ki asik motorom si masih ai miam da yang na panghun ba adum motorom aman hena ai khamsai loina na ai hari motorom si Impact TV amasung ISTV nasu live telecast story banina hari ba television da yengbi di ba ekwegi lamdam sigi nasi thorom asida masam na yaw tadasu nasai ekwegi MP mari na phongdok ki ba wapam sing adudagi sarpa idea kharati adum sak pangam lam ngani hana ai khanjai karamba MP na makoina ahi Manipur ki damta loina na magi constituency habitai hojik marwina outer parliamentary constituency ki tamta kari to mano habaki wa funsi do mapung phaba makna tadasu khara di thambi kharbanina madutiga khoi swat ki idea kharadi sema sang pangam agnen khanjai aikoi sangsu aikoi MP singsina sorry MP candidate singsina makhoi ki election campaign ki public meeting sing adu public rally sing da aikoi sangsu yaujaba phangjadaba aduna aikoi ki kenota aikoi reporter sing aikoi staff sing purpa pau sing amsing video footage sing madu khap geng le harga aikoi na hekta wakal da sakpat ngam jada bhai tare adu ngasi di hojimaksi hakking na aikoi phamin na raga mai onsin na raga aikoi MP candidate sing na phongdok pidi wapam sing stegi ayang masu wakal khara dum leisai hajab tai yamna nungai ngasi aikoi ki Lengsin bir candidate mari akhoi Ojaz James Kasong Dr. Lorho Foze loina na asang kasa loina na akhoi pu hangkan pau phong asmaina magi party singi oi bakhak natana masagi individual oi ba personal oi ba makhoi desire makhoi ambition aduga aspiration adu Manipur kita muta kari tok nimbano aduga apagi sotha horaba minority oiba adige poverty na apagi nan thar burden toraba adumba people ki class ni tam kari to nimba haban singsu aikoi phongtok pikiba aikoi taja hore pai adubu thoram asimukti mapung phabati oidribani ngahak aikoi minute manga matara ama phongdok pikhiba adu khaknadi aikoi na disap sana candidate sing si aikoi na khangba haipatumukti ngamloi adu masimak ahuba akoi khongthang mani haina ai lojaraga matungda aikoi ki tongan ba hojik hanasu campaign se adum sathar lakpanina aikoi ki outer parliamentary constituency ki tongan ba area singda miyam tinba thoram singda adum phongdok tana lakraba amasung magi aikoi khangduna leiba political party sing hojik yawi si Indian National Congress ni amana national Naga People's Front ni amana North East India Development Party ni atuga amana Janata Dal United ni an hide ba political party sing si
ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯈꯪꯗꯨꯅ ꯂꯥꯛꯂꯕ ꯉꯥꯛꯇꯅꯤ ꯄꯥꯔꯇꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁ ꯃꯅꯤꯄꯨꯔꯗ ꯆꯍꯤ 15 ꯃꯃꯥꯡꯗ ꯒꯕꯔꯟꯃꯦꯟꯠ ꯄꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯒ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯠ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁ ꯏꯟꯗꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄꯥꯔꯇꯤ ꯃꯍꯥꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯊꯥꯒꯠꯇ꯭ꯔꯤꯕ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯁꯤ ꯅꯧꯅ ꯊꯣꯔꯛꯄ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯍꯟꯗꯛ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈꯠꯂꯛꯂꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯗꯒꯤꯁꯨ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯀꯔꯤꯁꯤꯡ ꯃꯈꯣꯏꯅꯁꯨ ꯃꯣꯏꯒꯤ ꯑꯁꯥ ꯑꯃ ꯑꯗꯨꯝ ꯍꯣꯞ ꯑꯃ ꯎꯕ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯖꯩ ꯂꯣꯏꯅꯅ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗꯀꯤ ꯍꯣꯏ ꯄꯨ ꯍꯪꯒꯟ ꯄꯥꯎ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯔꯕꯅꯤ ꯍꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇ ꯀꯔꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯚꯣꯏꯁꯁꯤ ꯑꯗꯨꯝ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯨꯝ ꯑꯩ ꯊꯣꯏꯗꯣꯛꯅꯗꯤ ꯋꯥꯍꯪꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯒꯗꯤ ꯇꯧꯖꯔꯔꯣꯏ ꯃꯗꯨꯒꯤ ꯋꯥꯍꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯂꯩꯕꯤꯔꯤ ꯑꯣꯖꯥꯁꯤꯡ ꯌꯥꯎꯕꯤꯔꯤ ꯂꯣꯌꯔꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥ ꯐ꯭ꯔꯦꯇꯔꯅꯤꯇꯤꯒꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯤ ꯃꯌꯥꯝꯁꯤꯗꯒꯤ ꯀ꯭ꯋꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯐꯣꯖꯤꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯗꯩꯗ ꯑꯣꯅꯦꯁꯇꯤ ꯑꯃ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯁꯇꯤ ꯑꯃ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯏ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯌꯥꯝꯅ ꯕꯣꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯅꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯩꯗꯧꯕꯩ ꯂꯣꯠꯇꯣꯏꯅꯣ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯂꯣꯠꯂꯒꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯠ ꯇꯧꯒꯅꯤ ꯃꯤꯒ ꯑꯆꯨꯝꯕ ꯀꯃꯥꯏꯅ ꯇꯧꯅ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯐꯝ ꯌꯥꯝ ꯐꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯁꯨꯝꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔꯒꯤ ꯀꯟꯁꯇꯤꯇꯨꯋꯦꯟꯁꯤꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯕ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡꯗ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯗꯒꯤ ꯃꯥꯎ ꯂꯥꯛꯄ ꯑꯗꯩ ꯎꯈ꯭ꯔꯨꯜꯗꯒꯤ ꯆꯥꯟꯗꯦꯜ ꯂꯥꯛꯄ ꯍꯥꯏꯕꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯨꯝꯕꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯄꯥꯛ ꯆꯥꯎꯔꯕ ꯑꯦꯔꯤꯌꯥꯁꯤꯗ MP ꯑꯃꯅ ꯃꯥꯒꯤ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯁꯦꯌꯔꯁꯤ ꯆꯞ ꯆꯥꯅ ꯌꯧꯕ ꯉꯝꯍꯟꯈꯤꯗꯕ ꯑꯗꯨꯝꯕꯗꯒꯤ ꯄꯦꯟꯗꯗꯅ ꯃꯍꯥꯛꯅ ꯌꯧꯍꯟꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯑꯁꯥꯗ ꯆꯣꯡꯊꯣꯛꯄꯤꯔꯛꯄꯅꯤ ꯀꯀꯥ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ NEITBꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯤꯔꯤꯕ ꯑꯁꯥꯡ ꯀꯁꯥꯔ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝꯅ ꯐꯖꯩꯅ ꯈꯜꯂꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯍꯥꯏꯕꯤꯈꯤꯕ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯂꯒ ꯑꯗꯨꯝꯕ ꯑꯦꯛꯁꯄ꯭ꯂꯣꯏꯇꯦꯗ ꯑꯣꯏꯕꯤꯔꯛꯄ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯤꯡꯕꯨ ꯇꯨꯍꯠꯄꯤꯕ ꯑꯗꯨꯝꯕ ꯀ꯭ꯂꯥꯁꯇꯒꯤ ꯍꯧꯔꯛꯂꯒ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯁꯣꯟ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤꯁꯨ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯂꯛꯄ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯋꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯏꯝꯄ꯭ꯔꯦꯁꯟ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯣꯏꯅꯅ ꯑꯣꯖꯥ ꯍꯪꯒꯟ ꯄꯥꯎꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯇꯥꯖꯈꯤꯕꯁꯤ ꯐꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯁꯥ ꯑꯃꯃꯝꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯕ꯭ꯔꯥꯏꯠ ꯍꯣꯞꯁ ꯐꯣꯔ ꯗ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯅꯤꯄꯨꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯃꯁꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯍꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜꯠ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯗꯤ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯔꯤꯖꯜꯠꯇꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯦꯞ ꯈꯔꯗꯤ ꯄꯤꯕ ꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡꯁꯤ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ so much Oja Brajendro nauna laktuna ngasigi thorum asubu yengbiriba aduga yumda TV da hojik sanga TV thagali yengbiriba kanguda nengsing jagada besing hojik okoi pangthok jariba thorum asi Imphal hotel gi sangai hall da pangthok chaba Editors Guild Manipur na sinba liba tara tarilak suba lok sabha mikhal ga mari lerana after Manipur parliamentary constituency ki candidates sing asibu khangna janaba ki tanjaloba duma discussion ki program ni know your MP candidates outer parliamentary Lok Sabha sida sigi damakta candidate Nipan sigi manam da hojik mari discussion sida laktuna lebire Nipan mari makyo ga tonga wafum sing ahan ba round yu ena kargi damakta mikhal si thengnari bano mikhal se mic pa ko target kari ta goda habi wafum sing thambi khare maru na INC ki candidate NEITP ki candidate aduga ko gi JDU ki candidate amadi NPF ki candidate mari bangna wafum sing si thambire mathang si ko gi thoromasi ki discussion wena ma yaw biri ba ko Editors Guild Manipur ki president oibiri ba oja khogenda lakche ge oja gi wena kari observation leibi na traka kari particular question kari umba ko candidate mari sigi manungda asai phondo ki wapam mayam sigi manungda hangbiri ma lerga so haibi hangbi bi yagane otherwise
अखोगी मणिपुर पुंबगी ओइबा इशू नत्रगा अखोगी आउटर लोक सभा सीट की ओइबा इशू सिंगदा अखोई कैंडिडेट सिंगना थंबिरी वाफम सिंग सि लोइनमक टच तौबिरे मे खंबिब्रा करी करी एरिया सिंग जेथा नांदोब लई खनबी हम थंबिनी खना हाबिउ हानो मुक्तदा मयाम पदंग पुकुम जरी ऐजु चमाने वांगदी मयाम मांग लेक्चर बिबा मयाम की सरुप ओजरसनो अदा आई से तेतक वाहम कितक नि थमजगे याम तेना थमजगे आई कोई देशदा दाइसदा थंबिरिबा कैंडिडेट सिंगजु याम चेतना मतमने साइ राजनाजु होबदा हाइग्रे मतम लेत्रबनी कैंपेनिंग मतम अकना मतमने अदना अइना थमजदे वाफम सिदि हजिक कैंडिडेट मरीना थंबिखि वाफम सिंग अदुगी समलप वारो याम तेतक वाफम सिंग अखोइगी अहानबदा याम नुंगाइबा अखोइगी आईएनसी की मीडिया ओइबिरिबा के जेम्सना हाइबा मणिपुर इशू अमो ओइरिबा अखोइगी डेवलपमेंट की थबकसि याम तपथबा वाटपा हाइबदु मदु यामना मदु येंगागे थोरपनी हाइबसे याम नुंगाइ अदुगा हेना नुंगाइबा मना अखोइ मणिपुर की थौबाल डिस्ट्रिक्ट हाना हाइरबा युना कक्चिंग गा थौबाल की constituency तरेत अदगी जिरिबाम से आउटर द पुनबा मधुगी द नुंगाइतबा फिरम अमा थोइबदो मधु येंगरगा माइ पाकलबदी मधुगी तोंगानबा मा सिमनबा होनगनि हाइबसे ताबदि याम नुंगाइबा पुनिंग थबनिंगर वाहमने मसे यामना फजै अदगी मथंगदा अखोइगी मियामनसु हेना मसक खंगनरबा इफेक्टिव आईएसटी बिदा ngahakta लेतन उनरबा असंग कसर नाइतब की मिरेप ना हाइगी वाफम यामना फजबा इशू बेस्ड पॉलिटिक्स तौगनी हाइबा मणिपुर जी इशू न थनबलमने अदुना इशू मयाम जी मतंग चप चाना थेंगादना पार्लियामेंट चलगा मसी मतंग थबक तवनी मियाम की खोलाउदु लाउगनी मियाम की अपाम थबक तोंथोनब होनगनी हाइबसे याम नुंगाइबा यामना फजब वाफमने मथंगदा मियामनसु हानदगी हौना मसक खंग लैरबा अखोइ जेडीयू की मिरेप ओबिरिबा हंखन पाउ हाना एमएलए होइना मिनिस्टर होइना मणिपुर की मतम सांगा तबक तौदना लापने ओजागी वाफमदे यामना फजबा नंग आई चिंग तम हाइना खाइदोकपसे पॉलिटिशियन सिंगना सानाबा माली मसिगुम्बसे पामते पुन्ना हिंगमिननबा पुन्ना लेमिननबा पुन्ना चखतमिननबा मदुम वखलोन अमगी मखादा एमपी की मिरे ओइगे हैना थोरकपसे यामना पुलिंग थबनिंगाइने इकोन कोनबो ओइना तोइगी एनपीएफ की मिरे बिरिबा डॉक्टर लोहोना यामना फजबा अचुम्बा अचुम्बा इस युफम ओइरगा पार्लियामेंट मियाम की अपाम वाफम सिंग लौजगे ताहनजगे मदुग मैलेना थबक तौजगे हाइबसी अखोइ मसी मणिपुर की मियाम ना पहाड़ी होना पामना लेबे याम नुआइबो वाफमने सिगुम थबक से तौबीरके हाइना चोंथोकपिरकबा मदुसु अचुम्बदा बेस तौरगा मसिदि अखोइ मयाम की पुनमक अफबरेना खले अदुना होय चुम्मी अखोइ मिरेप निपानी की मनुंगदुदा मरी अमदी अचुनब थबकना मरम ओइबरा नत्रगा अखोइ इडिटर्स गिल्डना सोनबनरा कइनो ला योरक्त्रे मदुमदि नुंगाइते अदुबो अखोइदि अमगी नत्रगा अमगी हाइबा लेते यामना फजना थबक तौरगा इसागी अपाम्बा अनिंगबा वखलोना अदुम यामना खंगनबिरगा नियम चुमना मियाम की भोट फंगगा कनानो अमदी माइ पाखरदबदि माइ पागा ngasi फोंदोकपिरबा वफमसिंग असे ngakna थबक तौबिरओ हाइबा वफमसिंग तंग थमजरगा आई पुनः उथांगचरी Thank you so much, Oza Kogen. Matang si koi Manipur Hills Journalist Union ki President Obiri Oza Ramkung Pamit Laksaki Oza ki observation su thambiu aduga karigumba. If you have any question to a particular candidate, adu su thambiu. Otherwise, Oza Ramkung ki matung sida koi audience ta hai live audience ta question chance hai tar masi open to jage ngasi ki discussion se aduga question su mayam na dum kokta thambiro aduga question se yaringe candidate amada loina hangbi da hai tar particularly amadaloi hangjan targadi atop candidate sing wangang jabi tanjasu phangdawe amana baduna candidate singi candidate khudi magi question amam thambiraga chance phang matamda isagi question ama dum hangbi tare aduna I will open the discussion to the audience right after Ozaram Kung Pame. Ozaram Kung. Thank you, Raj. Ahan mamaktada sigi thoram masi sinbiriba Editors Guild Manipur Tagachari Hozik Kimatam Sakhalaba Matam Amasung Educated Oiraba electors mayam Natalaba Matam Masida Asigumba open discussion Tauraga Candidate mayam Masa Masagi Apamba Driving force tungan ba
ꯃꯑꯣꯡꯗꯒꯤ ꯐꯪꯉꯒ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯏꯕ ꯃꯌꯥꯝ ꯃꯔꯛꯁꯤ ꯀꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯨꯅꯒꯅꯤ ꯍꯥꯏꯕꯒꯤ ꯆꯨꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯑꯣꯄꯦꯟ ꯗꯤꯁꯀꯁꯟꯒꯤ ꯃꯇꯝ ꯄꯤꯕꯤꯕꯁꯤ ꯏꯗꯤꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯕꯜ ꯀꯦꯟꯗꯤꯗꯦꯠ ꯃꯔꯤ ꯕꯨ ꯊꯥꯒꯠꯆꯕ ꯑꯃꯁꯨꯡ ꯔꯦꯁꯄꯦꯛ ꯇꯧꯕ ꯎꯠꯆꯔꯤ ꯍꯧꯖꯤꯛꯁꯤ ꯀꯦꯝꯄꯦꯟꯒꯤ ꯃꯇꯝ ꯄꯤꯛ ꯌꯧꯔꯕꯅꯤ matam kai thokpa haibasi yamna luba matamni adubo hojiki program asi masimaksu aruba important oiba amani haina miyamgi marakta lengbirakpi damakta candidate miyam bosu thagatsaba phongdokchari loina na ngasigi program asida saruk yabiriba tongan ba works of life tagi lengbiraiba journalist senior citizens entertainment field labor natraga intellectual social workers natraga icham chamba electors ama oina program asi saruk yage hena lengbira iba miyam busu thagatsaba phongdokchari ngasigi candidate out of 8 mari lakpire aduga akhoi candidate mari mak na phongdokhibada yamna nungaiba kari maramdagi ai candidate ama oige haina khankhibano haiba maram mayam maso yamna valid oiba point mayam ma thambikre akhoi gi manipur sida law and order gi problem laiba draconian law impose tawraga civil order laihandaba aduga piklaba state asida jati mayam na puliba manung asida jati gi communal gi card sanaraga disharmony puraga mokhoi masa gi tongjaba tanjaba leiba communal marakta disharmony leihan liba aduga state piklabasu satpa thungba ngamdriba mafam mayam ma leiriba aduga saukhatpada yamna watliba aduga maram mayam ma leire minority rights aduga kari no mayam pendaba mayam leibana maram oiduna candidate ama oige hena songthorakpani habagi mayam masi akoigi candidate mayam na marik chumna thambikre makhoi akoigi candidate mayamna haikiba adu tabada makhoi asi yamna social gi field da chingi tamgi praja mayam gi awa nungai si fadana khangkraba well versed oiraba senior leader ngaktani haina khalaga yamna nungai jaba phongdokchai aduga haikibaga loinana Hozik aina pendaba asi mayam leibagi candidate ama oige hena songthorakpani haibagi mayam ma thambikre aduga ai asi MP bu oirabadi masit thabak paikhatke haiba kharasu pankre haikibagumna matamna yamdabanina manungda mayam ma lot piba leiramani manungda saaga leiba mayam ma leiramani marak asida akhoi third party ama oina natraga public ki taraptagi akoina pamjaba huziki matam asida akoina khanba haibase leader ama oige representative ama oige haina sombu songthraba moi mi miyam ase capable di oire qualified di oire haina khalle adubo akoina public ama oina expect toba haibase huzik leiriba manungda sak liba mai ase MP aduma oina karakpa matam dasu hanthabiba tawbiganu haibase public mayamna expect tawbani aduga campaign tawringai da haikhiba promise mayam adu thaba oina pangyo haibase praja mayam gi apambani haikhiba gumna
yamna hainingai leitre manungdagi thorakpa service tawningba aduga sumthok hanningba mayam ma leibadagi thorakraba adugumba candidate ngatani aduna akoina yamna comment piningai di leitre adubu hojiki leiriba sothariba pendaba mayam leiriba ase MP ama oina karakpa kanda miyamgi pulse to khangbire haraga thabak pangthok piu haibasi appeal si tawjaraga tension jaraga. Thank you. Thank you so much Oja Ramkung. Mathang si ngasi ki discussion si ai audience live audience ta open tok jage aduga yumda phamdon yengbiriba maruena ISTV amadi Impact TV gi khuthang da yumda phamdon live telecast yengbiriba tharmsu yengbiriba kuno ko amukan nexing jage tharamasi Editors Guild Manipur EGM na Sanjaba know your MP candidates lakatri batara relak suba Lok Sabha Mikhalda candidate oina outer amadi inner Manipur parliamentary constituency ani dagi thorli ba candidates singa sikana kanano Mikhal lakringa da khanghoraga mai marda phajana khang matung da Mikhal se vote se pi ba yanab gi damakta madu matan jama lokjaba Editors Guild Manipur gi khongthang ni know your MP masin ahan ba edition ni ani suba edition inner Manipur parliamentary constituency asina lakliba April के तारीख निपान दा होटल क्लासिक ग्रांड की पांथोक जगह तो ngasi gisina कोई इम्फाल होटल की संगाई हॉल की पांथोक जबा know your MP for outer Manipur parliament constituency ni mathang si I will open the discussion to the floor कोई टेबल दा लाग जगे टेबल अहान बे राउंड की टेबल खुदिंग की क्वेश्चन अमम नंग लाग जगे टेबल अमा दगी लोय क्वेश्चन हंग तारगे अतोप टेबल दा चांस फंग दबसु याय so to start with I टेबल अमा दा हलक जगे टेबल सिंगर को थांग प्रेंड सिंग जरी तो अहान बस इंटेलेक्चुअल टेबल दगी अखोई ओजा प्रियदर्शन थांग पे माले ओजा प्रियदर्शन दा लाग जगे क्वेश्चन सी अमा खतंग थंबिना बन सिंग जर कैंडिडेट अमा दा पर्टिकुलरली तसिंगबदी यामदि यामबनी मरी लेबनी आइना आइगी वाखंदा थमगेना खलंबसी ngasiगी MP सिंग अखोइगी कैंडिडेट सिंगदगी यम नुंगाई कनो थंबिबसी अदुबो हेल्थ की सेक्टर दको अमता पनबिरमदे अदु मसी हेल्थ की को मसी आई खरा कमाइना MP ama candidate ama dagi dum panbiba yagani adubo kanona takpiba akhoi ozaras na habibigi matungina di ama de han thamgano hai adurisu horen karai karai no tanja phang atop question do hongiro hojiki no di question ama khak target to be particularly to a particular candidate adu kano dagi akhoi congress ki kano dagi thamjage aduga ama khatang lojage waja hojiki minority ki matang se hojiki candidate mayam na na akhoi bicameral se layiko Manipur da akhoi majority oiba singse dung pot kadana laygani like maring siru sothe monsang ko adigi kana kana no lay business si moi si kano da political kano da sura lakpagi kano select de masi ki pot si so amok thambiram de haining badi am yame ani si khatang focus tawjage okay oja James ka sungdani go okay oja INC ki mere oibir bo oja James ka sungda question se oja priyadashini na hangbiri ya nungai chare ahan bada health issue do jume health issue jo yamna important amani ekoi Manipur si communication phatabadi gi ekoi se arapadi gi lakpang andom matamda lambi da mi anawasi puruga chalinge matamda masi se karikumba khudung thirina chikhibu chu yam yauki masi karino have the ngasai gi development leito matam sida development have sidi ekoi gi yungke saraga du da development ko banate everything ekoi gi transportation communication si mati chana leibtabani communication si leibtarabdi everything se loina possible hoigadabani maramde chingi tam even tam phoboda lampi phataba gari chamba yadaba kongai leijari masi si improvement masi se koi development improvement se everything se include tobani masi leibtarabdi arapa gi da leiba orusu ekoi gi ambulance ma thabiraga porapasu yabani adubu ekoi development leitabagi ekoi gi infrastructure development kariguma khulai su watpa chingdegi su khulai se matik chana thambiram tarati wana tampak sida laga ekoi rims gumba jini gumba sang da busu district su development le rute facility le rabadi madu matik chana treatment of yai maduna aigi target di aigi manifesto development first development se law in whether education institution or whether health institution everything included
aduna masi si lay batarabdi loina ma ekwe gi manipuda health issue lay riba mayam si chu kara phagani haibigi masi si ai mayam da masi thamjage aduga hoje gi minority mayam se jume ekwe na camping salabum tanda kun ajobo chatru chu minority mayam ekwe gi chu ekwe chothe churu kom aduga kari haigini asikuma se ekwe loktak area da ekwe kanjuk area da ekwe chapikarung area da le masi chu ekwe na chalabum tamda moide ekwe na interaction phomum tanda yan angap chahima da even MLA ki election lakpum tanda chahima khak lakpi ki hai moina ekwe pungsi sidi khungkan si chawdabani na MLA na su thawsabi te aduga ekwe area da leiriba ekwe ki district council na su thawsabi te maram de ekwe si kunche pikrabani na aduni na ekwe si mare pa thibi ki chati wairabra moi ki sikuma se awareness se phajana kana kuma takpi dabani na nungai doba wakhan su kya phorai adu ekwe na chalaga moida hey noina minority suko waide we are all Manipur ekwe Manipur da labor matani wadu pairiba mi se suppose party ki war hairubasu pairiba mi aduna mana talabadi tur chapasu chamingin daba adu kuma oirangani aduna kari kuma haksina ka patarabdi nahagi lamdan sida ai khundan tharaga nahagi ising thakpa chabagi su karmaina toribra electric facility lairibra natrag lampi se pharibra sukuma mayam se ekwaina loina all overall task to mutanudi soidana moisu enlighten nungaiba ma yamna minority community oirabasu yana minority ki tribe oirabasu moisu chapchama ko yobi mutanudi moisu nungai ni habi ko interest mutanda phunjaki aduna masikuma se ekoi ki major tribe katana major ki community katana minority ki poba ko task to basi yamna masiso amani haiduna agi wakhanda phunjai aduna mayamda karikuma aingonda chang pibi tarabdi aidi madu khak thaoi aine chachakiba kanchuk area adugi loktak area adugi koi chapi karung area leiriba khungan mayam pithariba mayam seso loin and round chap mutana ujaki si soidana egi moise chati apikbani haibidana ekoi Manipur chati matani Manipur laiba mata koi leijabani haibi si wahai se thambiraga moise poni chokhana bache as a MP moina ai thokakani haibi machi ai view point of jari. Thank you Oza James adu mathang se